Kabui Furup Singi Lorok Matungda Pangthokpa Kumhai Ama Oiriba Ganga gi Thoram Lamdam Masida Khundariba Kabui Khulsingda Nat ki oiba lining Laisol Amadi Jagoi Isaiga Loinana Pangthoknari State Level Gangai Festival ngasi Sawomung Kabui Khuljauda Pangthokre Thauramatuda Cabinet PD Minister Karam Syam MLA Khetrimyum Birensu Saruk Yake Thaurum gi Saruk ama oina Sing Thaba Yupan Thaba Amadi Maiba Singduna Thauram adu hogdokhi Lamdam asida lairiba CSO kayanasu Athenpot Lanbana Mapung oiba saktam oikhi Central Trade Union amadi Independent Federation singna ngasi Bharat pumbada kaukhiba general strike na lamdam asidasu mahusagi punsida chauna akaiba piri Ngarang ayuk Sandel District ki Chapikarong Police Station gi manung chanba sajik tampaki saruk ama oiriba Khongte village ta PLA amadi MNRF ki apunba kangbuga Assam Rifles ki kangbuga khud thokna kre hairi Bangladesh ki Chunaragat Habigans ta tha asigi tarada pangthokadaba Bisgaon Manipur Festival 2020 saruk yarugadaba lamdam asigi music band ama oiriba Blue Band gi team ngasi Kangladagi Amiki General Secretary Dhananjoyna lamthakre Laibak asigi National Highway singda thamliba speed breaker sing athuba matamda lokthoknanaba Central Government na anobu hukum ama thokre Nirbhaya gang rape amadi murder case ta chenaba phadok mari Delhi court amana lakliba tang kunda Tihar jail da thori yandun hadanaba yathang pikibada laibak asigi miyamna harauba phongdokna kre Nga faba hi amada lakiba Pakistan macha manga lupa crore chamago humdra manga gi drug konana Gujarat ki Jakho coast gi ngarang phagatpangam kre Iran gi Major General Commander Soleimani gi asiba haksang ngarang leirol chanbagi thogdokta leikidaba miyo yankhai henkre USA gi President Donald Trump hatpangamba miyoida $1 million marifu pigani haina Iran lauthokre